अहनबदा मरु ओइबा पाव पुलिस मॉडर्नाइजेशन के लुपा क्रोर कुनगा माथोई लाख कुनगनी थोई लेसन कुंथ्रागा तरेत सहूम तरागा तरेत सिजिन्नबा ngamhaudrabara पांगई की फोरेंसिक साइंस रेगुलेटरी बुना कुमलैना नाहंदुना थमलब्रा वहां लागले मणिपुर कनबा नुमित की थौरम पांगथोखरे मोदीना प्राइम मिनिस्टर ओइरकपदगे कॉन्स्टिट्यूशन डेमोक्रेसी लंगला सिंगी थदनबा होनबा लेप्ट्री हाइना सोतेल कुमारना फोंदोखरे सेकेंड एमआर दगी दोमई यांखैगा तरुक मांगखिबगी एनआईए की केस यूकेएलएफ की चेयरमैन कोटा सरेंडर तौरकले एमएलए इमोगी मथक्ता फाइल तौरकपा इलेक्शन पिटिशन बैलेट पेपर सिंगी कॉफी लौबदा हाईकोर्ट ने अयाबा पीखरे मणिपुर मेजर एग्रीमेंट की मतंगदा खना नैनख्रे हाइरी नागा पीसटोक हिमंत बिश्वासना थौदांग लौगदौरे नागा पीसटोक असम की चीफ मिनिस्टर हिमंत बिश्वास करमना यौसिलिबनो हाइना कांग्रेस की माइकेदगी हंख्रे मोदी की अमांगबा सेंगु हाइरुबा मियोय अमा जेल यौख्रे हाइरे मियामना साकथेकपिनबा हाइरगा हेना खंगनबा चौधरी मयुम नवचंद्र शर्मा कोविड-19 पॉजिटिव ओइदुना नरांग लाइखिद्रे मणिपुर की ngमखै ngakpa ngamloidauba oirabadi इंडिया दा तिलुबगी वहानथोक लेते हाइना एल nganbina फोंदोरकले मोरेदा पासपोर्ट सेवा केंद्र की ब्रांच हांगलगनी हाइना चीफ मिनिस्टर ना फोंदोखरे कंप्लेनेंट की हलखी हाइबा एसआई अमसुंग एलसी कौखतखरे हाइरे मणिपुरी लोल असम की एसोसिएट ऑफिशियल लैंग्वेज ओहनगदबनी हाइना आमसुना डिमांड तौरी हौकिबा पुंग कुनगा मरीदा मियोय अहुम लैखिद्रे मियोय जामगा मबुद्रागा तरेत पॉजिटिव ओइख्रे अमदी मपाल लमदगी पुसिलकपा उहैसिंग लमदम असिदसु लेबाक लेहाउ चानाब्रा येंगलगा पोथोक पुथोके खंजबा लौमिसिंग लेंगाकी मरी लेनबा डिपार्टमेंट का ताना तिकनबा फंगदबदगी निंगबा कायना लैबा याउरी खुरुमजरी मॉर्निंग न्यूज़पेपर रीडिंग ताबिरिबा सिंगबो पुष्परानी लाइसरमना तराम नोक्सरी ngasi langban gi taraga tarukni panba yaifaraba inglising ani kunga mathoi सेप्टेम्बर की तारीख कुनगनी थोई युमजा कैसे नुमिदा सिगी मरु ओइबा पाउसिंग संदोक न पिजरे गवर्नमेंट ऑफ इंडिया की मिनिस्ट्री ऑफ होम अफेयर्स MHA ना मॉडर्नाइजेशन ऑफ पुलिस फोर्स की मखादा पिरखिबा सेनफम सिंगी मनुंग दगी लुपा क्रोर कुनगा माथोई लाख कुनगनी थोई लिसिंग कुंथ्रागा तरेत सहूम तरह तरेत के यामलबा सेनफम अमगी वैलिडेशन अमसुंग ऑथराइजेशन तौहनबिननबा मणिपुर पुलिस डिपार्टमेंट के डायरेक्टर जनरल ऑफ पुलिस DGP की माइकैदगी इंस्पेक्टर जनरल ऑफ पुलिस एडमिनिस्ट्रेशन होम डिपार्टमेंट ता याउजरंबना पुलिस मॉडर्नाइजेशन की यामलबा सेनफम असी सिजिन्नहौद्रबरा हाइबगी वहंग थोलकपगा लोइनना पांगैदा लैरिबा फोरेंसिक साइंस रेगुलेटरी असिगी फिबम हौजिक फावबदा कुमलैना नारबा मियोइबदौना थमलबरा हाइबगी वाफमसु थोगलकले IGP ADM ना DGP मणिपुर की माइकेदगी सेनफम असिगी रिवैलिडेशन गा लोइनना ऑथराइजेशन की दमक अयाबा पिबिननबा स्पेशल सेक्रेटरी होम दा अइबा चेरोल अमा जुलाई की तारीख 13 इंग्लिसिंग अनि कुनगा माथोइदा पीखिबनी हाइरे नरेंद्र मोदी ना प्राइम मिनिस्टर ओइरकपदगी RSS की एजेंडा सिंह थबकता ओंथोंगनबा लेबाकी कॉन्स्टिट्यूशन डेमोक्रेसी सेक्युलरिज्म अमसुंग फेडरलिज्म की लंगला सिंह
थदननबा होनबा लेप्ट्री हाइना लमलाई लोकेल काउंसिल CPI ना सिंधुना पांगथोखिबा जननेता इराबोना मणिपुर कनखिबा नुमितकी इराबोट मेमोरियल हॉल चालौदा पांगथोखिबा थौरमदा CPI की स्टेट सेक्रेटरी एल सोटिलना फोंदोखरे कुमजा इंग 1994 की सेप्टेम्बर की तारीख 18 मणिपुर की अपुनब की सक्तम कननबगीदमक थेंगनखिबा लानफम असिदा लमलाई माइकई की मियोय लिसिंग क्याना लौकिबा थौदांग अदुना मणिपुर की अपुनब की सक्तम कनबा ngamखिबनी इहौ अदुदा असि अना यावख्रबसु करिगुम्बा मदुगी इहौ अदु तौरमद्रबदी ngasi मणिपुर हाइबसी लैरमदना पूर्वासन स्टेट की डिस्ट्रिक्ट अमा ओइना लैरमबा याबनी थौदोक असिदा ओसी नारायण बाबू लैखिदे अदुगुम्बा मणिपुर की अपुनबगी सक्तम कन्ननबगी हौरखिबा इहौ अदुबो नमथननबा हाइदुना मियोय कया ओटनबिखिबदगी इहौ अदुदा यावखिबा मियोय कया था खरगी मतुंगदा लैखिदबसु यावखि इहौ अदुबु इराबोट की लुसिंग मखादा पांगथोकपनी हाइबगीदमक इराबोटपु फाननबा होनरकपदगी महाक मिरोट ओइना लैहनखि इराबोट की लुसिंग मखादा पांगथोखिबा इहौ अदु यामना चुम्बा इमा लैबाकपु कलहौननबगीदमक हौखिबा इहौ अमने मणिपुर हाइबसी इरोन इयेक लैजबा फजरबा कल्चर क्याना थलबा अमदि सानरोय कया लैजबा लमदम अमने मरम अदुना अखोय पूर्वा संदा पुनबा ngamloi हाइना हौखिबा इहौ अमने हाइखि इराबोट की लुसिंग मखादा मणिपुर की अपुनबगी सक्तम कनखिबा असि ngasiदी अमुक मणिपुर की अपुनबगी सक्तम काइसिल्लकपा याबगी फिबमदा लैरे इराबोटना पामजरमबा अवोनबा अमदि अनौबा मणिपुर अमा पामजरमबा अदु ngasiदी तायोनरकले लैबाक असिदा लैरिबा मियामसिंग नोमगी अवाबा असुम मायोकनबा हेंगलकले पोथोक मरांग कायना पुथोकपा ngamlaktabadagi चरा अनि सुना साबा फाबा ngamsilaktre लोइनना लमदम असिगी तुंगी हौरकलिबा मिरोल सिंगना चटकदौरिबा लंबी असि अमंबदा चटपगी फिबम अमदा लागले मरम मदुना मणिपुर कनबा नुमितकी थौरम असिगे इरोइनना नेशन वाइड प्रोटेक्स ओइना मणिपुर की ओपोजिशन पार्टी तराका माथोइगा पुना मणिपुर की तोंगान मफम सिंगदा नहानदगी हौना पांगथोकपा हौरखिबनी हाइनसु महांगना फोंदोखे हौखिबा कुमजा इंग 2013 हौरकलगा इंग 2018 की अंगनबा सरुक फावदा अनीसुबा बटालियन मणिपुर राइफल्स की डीजी पुल की आर्म्स कोटगी 9mm की पिस्तौल 53 अमसुंग मैगजीन 59 हुरान खिबा थौदोकी मतंगदा लौखटपा केस NIA ना पायरबा मतुंगदा थौदोक असिदा चेनबदगी फाननबा थिरकपदा मिरोड ओइखिबदगी प्रो केम ऑफेंडर नि हाइना फावबा लाउथोख्रबा यूनाइटेड कुकी लिबरेशन फ्रंट UKLF की चेयरमैन NIA की स्पेशल कोटा सिलेंडर तौरकलबा मतुंगदा मेडिकल ग्राउंडा नुमित 13 की इंटरिम बेल लौख्रे हाइदे थौदोक असिगी केस असि अहानबदा मणिपुर पुलिस ने रजिस्टर तौदुना लौखलगा दुबो UKLF की मसाना मसाबो चेयरमैन नि हाइजबा चांदल डिस्ट्रिक्ट की खांगबारोल विलेज तकी हौजिंगना हैंगांग PS की मनुंगसना मंत्री पुखी की माइकोगा मायोंगनबा मफमदा लैबा केस असिगी मरुओइबा एक्यूज अमा ओइरिबा लुनखोन सोन हाउकिप एलाइस सोसोन एलाइस SS हाउकिप केस असिगा मरी लैनना था असिगी तारीख 13 कोर्टा सिलेंडर तौरखिबनी हाइदे सगोलबन असेंबली कॉन्स्टिट्यूएंसी दगे कुमजा इंग 2018 की मार्च पांगथोखिबा 13 सुबा मणिपुर स्टेट असेंबली इलेक्शन दा कांग्रेस की टिकेट माई पागलखिबा MLA RK इमोगी मथक्ता मिखल असिदा महाका लंबा तौनखिबा डॉक्टर खोइराकपम लोकेना पिटिशनर ओइदुना फाइल तौरखिबा इलेक्शन पिटिशन अमगा मरी लैनबा मिसलेनियस केस इलेक्शन पिटिशन नंबर 19 of 2020 की जजमेंट दा हाई कोर्ट अयाबा पीखिबगा लोइनना पांगथोखरिबा मिखल असिदा सिजिननबगीदमक ईयर मार्क तौखिबा अपुनबा
postal ballotsing gi manungdagi sizinnakraba sizinnahꯧdaba postal ballotsing yauna madugi counter file na chingba mari leinaba pumnamak petitioner oriba Dr. KH Loke na yengbada amasung madugi certified copy sing lobada ayaba pikre Manipur na kumja Englishing ama chama panifuga mapanda leibak asigi saruk ama oina yausinbagi major agreement khuyek pinaruba matungdagi ngasi fawbada oirakliba phimam singi matangda nongmagi oiba khana nainaba thorom ama MSU Amkil amasung UPF na punna sinduna DM University ki campus ta leiba MSU mayai loisangi multipurpose hall da pangthokre haide Tha asigi tarik kungani panda Dalit Sahitya Academy Manipurna Iboyaima Sumang Lila Sanglenda pangthokadaba Chamaga kunga manga suba irabot kining sing thoramda Dr. M Narada Malem Lusing Thauvu Jana Lukhoida Poirei Khorirol Purel RK Joisnada Poirei Sathauwa Ningthauzam Tomba Maitaida Poirei Lamyanba Purel amasung Wangkhemsa Samjaida Poirei Paujel Lusing Mingthol Piduna Ikai khumnaba utlagani haide Matam amada MS PCL gi makhada Daily Wages oina lineman JTA Lairamba aduga haujina MS PDCL gi Quas Company Limited ta outsource tawduna thambiraba lineman singna makhatana thabak tawraroi haidi loinana ngasi fawbagi manungda makhoi bu loksin bidrabadi makhoi gi thabak sing leplagani haide Tha asigi tarik 18 gi numidang pung mapalom tarakpada Dimapur dagi pot singlakhiba truck NL 01AD 2273HR 39B 6195 na Kohima Manaki Metaji Fema Yoksilakpada Nomai Kapsilakhibabu Manipur Driver Association Amadi Highway Truck Owners Welfare Association na condemn taurakle loinana thaudok asibu yaningdaba phongdoktuna Dimapur District Truck Owner Association DDTOA Dimapur Truck Drivers Union DDTU amadi Dimapur Truck District Truck Driver Welfare Trade Union DDTD WTU ahumna khusamnaduna kauriba economic blockade amadi Atai sangsilakpa agitation singda Manipur Drivers Association MDA amasung Highway Truck Owners Welfare Association na mapung phana saugatkani haina MDA gi President Saikhom Babudon Maitaina Thadorokpa Cherol amada phongdokkhre Narendra Modi gi mapok numita Modi gi amangba sengo yenge haiba wafam sing Facebook ta post tawrubagi mayokta Police na lokhatpa case amaga mari leinana phaduna makhoigi kasadi da thamlakhiba takyen khongban maning leikaidagi Nomaithem Boboy sahi kungani thoi apokpa M Sharat Kumar ngarang CGM Imphal West na mathang thagi tarik 5 fawba judicial custody da remand tawkhre Miyamna sakthek pi naba hairaga hena khangnaba Chaudhary Mayum Nabachandra Sarama COVID-19 positive oiduna ngarang leikhidre masai sahi humpuga mangarom suraba nabagi thawai yautraba hakjang Brahmapur Nahabamda haunabi matung ina mathau mangam pangthokre haidi leikidraba sakthek pi naba mahaki loinabi masanupa ama amasung masanupi manga leihori mahak haukhiba numit Nipu mangani romgi mamangdagi hauna COVID positive oiduna Germans Hospital da laikanaraga lakhibani pisak piklingaidagi hauna isai nongmaida changkhona horakhiba Nabachandra ID khoimu prakhani ipang
ipang kana yaudraba haiba isai asina mahakpu miyamda masak takpa haurakhi madugi matungda mahakna harol khongthang artist association lingkhatpada saruk yabaga loinana nupigi khonjelda theisakpa amoina maming chatpa haurakhi India government amadi NNCN IM gi marakta hauzik chathariba Naga Peace Forces asigi waroi sin purakadawriba sida North East Democratic Alliance Neda gi convener su oriba Assam gi Chief Minister Himanta Biswa Saramana achoba thodang lawgadawri Naga Peace Forces asigi interlocutor oriba Nagaland gi Governor Aryan Rabibu Tamil Nadu da transfer tawkhraba matungda Assam gi Chief Minister Himanta Biswa Saramana Peace Forces asida achoba thodang ama lauraba yai haibagi thajaba asi lakhibani masi Aryan Rabi na kumja Englishing ani kungi Augusta da framework agreement ki semdok sadok laba warol miyam da thadoi haibagi damak maral siraduna Naga Peace Forces asida charang naba phibam ama leiraba matungdani kumja Englishing ani taramanga gi Augusta da center amadi IM gi marakta framework agreement khuyak pinakibani hauzik oiriba phibam asida Tamil Nadu gi governor oina thabak puriba hanagi intelligence bureau gi officer RN Rabina Peace Forces asida interlocutor gi thodang loramba du thadokhiba yai mahakki Nagaland khongjat ki mangoinana Himanta Biswa Saramana awang nongpok state asi mapung phana saukhalhanana bagidamak tung koina chatkadaba waroisin ama tangai fade haiki hiramasi da mahak Assam gi Chief Minister oina yawba nate Neda gi convener oina saruk yabani haiki Himanta Biswa Saramabu Center na Peace Forces asi manglom da sangsinanaba amadi maduda lairamba problem sing adu loisinanaba sinarakhiba ahanba nate haukiba kumja Englishing ani kungi Augusta da Union Home Minister Amit Sahana mahakpu Nagaland gi Chief Minister Nephew Leo amadi IM gi General Secretary Thuingaleng Muiba Delhi da unanaba thaki matamaduda Himanta Biswa Sarama asi Assam gi Finance Minister amadi Health Minister oina thaupuram bane haukiba chahi ama khara henba asida IM gi maikedagi RN Rabibu interlocutor oibadagi laukhthoklaba matamda khak Peace Forces asi manglomda sangsinba ngamgani haina phongdokhibane sanglaba chahi anirom gi matungda center na Intelligence Bureau gi hanagi Special Director AK Mishrabu Center gi mihut oina tharaktuna nahandagi IM gi lusingba singa mifam pangthoktuna wali makha chathananaba ingit pikhibani IM gi maikaidagi framework agreement asida yauriba wafam sab chana ngakna chanaba khanghankhiba laikhibani IM gi lusingba singi maikaidagi Naga singi tokhaiba phiral amadi constitution bo ikai khumnadaba amadi ayaba pidrabadi wari sanabagi wahanthok laite haina phongdokhiba laikhi amaromda Assam gi Chief Minister Himanta Biswa Saramana Naga Peace Tokta karamna yausil haina opposition Congress Party na hangkhre loinana mahaki thodau asina matung tarakpada state ki interest da sohalakpa yai haina su phongdokkhre Indo-Myanmar border trade hena khumang sausil hananaba moreda passport seba kendra gi branch ama hangdoktuna miyamna chathok chasin tawbada hena khudong sahalagani haina Chief Minister N Biren haikre lenga ki Department of Textiles Commerce and Industry na Directorate General of Foreign Trade ka khusamnaduna numinini sumna chathagadaba Bhanija Utsav Classic Hotel gi Imperial Hall da ngarang haudokhre Indiana ningkha tamba phangkhibagi sahi humbudraga manga mapung pharakpagi Azadi ka Amrit Mahasab kamari leinana pangthokhiba thorom asida Chief Minister na lamdam asigi semilon phagal ananaba leingak asina makhal makha kiyagi thorang sing paikhalli masigi sumathakta
ꯍꯧꯔꯛꯂꯤꯕ ꯊꯕꯛ ꯐꯪꯗ꯭ꯔꯕ ꯅꯍꯥꯁꯤꯡ ꯑꯁꯤꯕꯨ ꯊꯕꯛ ꯄꯤꯅꯅꯕ ꯊꯧꯁꯤꯜ ꯀꯌꯥ ꯃꯔꯨꯝ ꯄꯥꯏꯈꯠꯂꯤ ꯑꯗꯨꯕꯨ ꯊꯕꯛ ꯐꯪꯗꯕ ꯅꯍꯥ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡ ꯆꯥꯎꯈꯠꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯀꯤ ꯐꯤꯕꯝ ꯍꯦꯟꯅ ꯐꯒꯠꯍꯟꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯍꯟꯅꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯣꯔꯦꯗ ꯄꯥꯁꯄꯣꯔꯠ ꯁꯦꯕꯥ ꯀꯦꯟꯗ꯭ꯔꯒꯤ ꯕ꯭ꯔꯥꯟꯁ ꯍꯥꯡꯗꯣꯛꯄ ꯗ꯭ꯌꯨꯇꯤ ꯇꯦꯛꯁ ꯍꯟꯊꯍꯟꯕꯅꯆꯤꯡꯕ ꯊꯧꯔꯥꯡ ꯀꯌꯥ ꯃꯔꯨꯝ ꯄꯥꯏꯈꯠꯂꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯇ꯭ꯔꯥꯟꯁ ꯑꯦꯁꯤꯌꯥꯟ ꯔꯦꯜꯋꯦ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ हाईवे अमदी हिल लैंड वाटर वेसनचिंबा क्या मरुम सेमगतली हाइखी असम खुंदारीबा मणिपुरी सिंगी मरक्ता मणिपुरी लोल असी सिथहंदना योखत्तुना थमननबगिदमक तंगाई फदना लोल असी असम की एसोसियल ऑफिशियल लैंग्वेज ओहनगदबनी हाइना ऑल असम मणिपुरी स्टूडेंट यूनियन आमसुना थादोरकपा चेरोल अमदा हाइरे आमसु की जनरल सेक्रेटरी काब्रावम बिक्रमजीना थादोरकपा चेरोल अमदा असम की चीफ मिनिस्टर हिमंता बिस्वा शर्माना हंदक सिलचर की नुमित इनी की खोंसता मणिपुरी सिंगी इंटेलेक्चुअल्स अमदी ओजा सिंगा मणिपुरी सिंगी तोंगा तोंगानबा इशू कया खना नैनबदा मणिपुरी लोनबो एसोसिएट ऑफिशियल लैंग्वेज ओइबदा मिसिंग चानदे हाइरंबो वाफम अदु ऑल असम मणिपुरी स्टूडेंट यूनियन यामना पेंदे हौजिक असमदा असामीज बेंगाली बोडो असि खंगदबा यादे हाइबसिना लेप्तना असुम चथरगलगदी मणिपुरी मीडियम अथुब मतमदा मुत्खरगनी मरमदी लोनसिंग असिदा महै तमलक्तबा महैरोइसिंग लेंगाक असिना लौबा थबक कया एप्लाई तौबा याहंद्रे 3 लैंग्वेज फॉर्मूला असिना मरम ओइरगा महिरोइ क्या मणिपुरी मीडियम तमनिंगदबा थवोइरक्तबगी अचौबा मचाक अमा ओइहल्ली मसिगिसु मथक्ता मणिपुरी लोन असि इंडियन कॉन्स्टिट्यूशन के 9 सुबा शेड्यूल चलबा लोनी कुमजा इंग्लिशिंग अमा चमापन यांखैगा तरुक्तगी हौदुना मीडियम अमा ओइना तमदुना लाख्रबा अमदी असम यूनिवर्सिटी सिलचर अमदी इंडिया की तोंगा तोंगानबा यूनिवर्सिटी सिंगदा तमलिबा लोन अमा सुनी लोइनना साहित्य अकादमीना सखंगलबा लोनी हाइनसु फोंदोखी हौखिबा पुंग कुनगा मरी की मनुंगदा सेंट्रल आर्म पुलिस फोर्स दगी पर्सनल कुन अमसुंग जनरल पॉपुलेशन दगी मियोई चामगा हुंबुद्रागा तरेत पुल्लगा मियोई चामगा मबुद्रागा तरेत पॉजिटिव ओइख्रे जनरल पॉपुलेशन की पॉजिटिव ओइरखिबा सिदा नुपा 35 नुपी 34 याउरी हाइबा पुंगफम असिगी मनुंगदा पॉजिटिव ओइबा मियोई अहुम लैखिद्रे आईडीएसपी की रिपोर्ट मतुंग इना हौखिबा पुंग कुनगा मरीदा सैंपल 3,202 टेस्ट तौबदा मियोई चामगा मबुद्रागा तरेत पॉजिटिव ओइबा थेंगनरखिबनी पॉजिटिव ओइबगी चांगना चादा 3.3 ओइखि नौना पॉजिटिव ओइरखिबा मसिंग असि थारगा मणिपुरदा ngarang phawbagi oina positive oikiba apunba masing lakh ama lising taragani chanipan humbudra yaukhre state asigi apunba district tara taruk ki manungda district mari da ngarang positive oirakpagi report amata laikhidre positive oiraktraba district mari asi Jiribam None Ferjol amasung Technopal district ni Jiribam da hokiba pungkunga mari da miyoi nifuga manga covid-19 test tauki नोने अमसुंग फेरजोल डिस्ट्रिक्ट ता मियोई तरुक टेस्ट तौखी अमसुंग टेक्नोपल डिस्ट्रिक्ट तना मियोई कुनगा हुमदोई टेस्ट तौखी हाइदे इम्फाल वेस्ट डिस्ट्रिक्ट ता मियोई 1,113 टेस्ट तौबदा मियोई हुमबुद्रागा 9 पॉजिटिव ओइखी इम्फाल ईस्ट ता मियोई चामब्रिगा 53 टेस्ट तौबदा मियोई 93 चुराचांदपुर दा सैंपल 234 हानादगी हौना मसागी अनाबा लैबा अमसुंग मखोई अहुमक कोविड-19 दगी ngakthognanaba वैक्सीन की डोज अमा फावबा कापखिद्रिबा मियोई सिंगनि हाइदे
All Manipur Student Union MSU Apunba Manipur Kanba Imalup Amkil amasung United People's Front UPF na punna sinduna Manipur Merger Agreement Inglising amachama panifugamapan Impact on the Future of Manipur haiba hiramda khananai nabagi mifam ngarang MSU mayai loisangi multipurpose hallda pangthokre hairi khananai nabagi mifam asida president member oina saru yakiba amkil gi president in charge Laurembam nganbina Manipur gi ngamkhai nupi oibising ikai khumnaba ngakpa ngamloidauba amadi da Manipur gi hana ningthau palamba do Mikhal pangthoktuna India dagi fawba hana masagi constitution semjaduna palakhe adubo India na ngami haibagi matawgum Manipur bu loksindaba yade haiba phattaba wakhalonda kumja Englishing ama chamapa niphuma pangi September gi tarik 19 da matamdugi Maharaj Bodhasandra bu Silong da Manipur Human Rights Commission MHRC da complaint tharakiba miyoi amabu Lilong Police Station da kaukhalaga complaint adu handoknanaba kihan khanghalakhi haiba station asigi SI amadi LC tha asigi tarik 19 da condition asida laknanaba ngapigani commission asida laknaba Thaubalgi SP da khanghankhre MHRC gi maikidagi haiba SI amadi LC asina karigumba commission asina pikiba yathangbu thawoi usitaba tawduna laktaba tarabadi Protection of Human Rights Act 1993 gi section 13/1 gi makhada action lokhatkani haide commission dagi phangba paw amagi matungina commission asida tharakhiba wakat amaga mari lenana wakat adubo tharakhiba miyoi ani adu Lilong Police Station da SI amana kaukhalakhibani station yauraba matungda SI aduna counter complaint ama puthoraktuna hanagi complaint adu handoknanaba khanghalakhi makhoibu station aduda ayupung 8 dagi nungthil pung ama fawba karigumba amata pijadana detain tawraga thamkhibagi mathakta complaint asi withdraw tawdrabadi makhoigi mathakta juvenile justice eki makhata FIR lokhatkani hainasu ki halakhi haide Mapalamdagi pusilakpa uhaising lamdam asidasu leipak leihau chanabra yenglaga pothok puthoke khanjaba lawminsing lengaki mari leinaba department ka tana tiknaba phangdabadagi ningba kaina leiba yauri Tamenglong district ki Tamai subdivision gi manung chanba Kadi village part 4 da leiba Namngen ping chawang sahi yangkhaiga mapan kauba lawmi amana Thariba sempambising mahai mapung pharaklaba matungda tin jaraga kenbadagi sahi khudingi ningba kaide mahangna thariba sempambising asigi hakthengnana yengsilubada pambising asida palamba mahaising adugi mapanda wahik manba amana kupsilaga manungda til loina charamba thengnare masina maram oiraga mahai mapung pharaba semadu leimaida adum kelaga manglaga leidi Oiriba phibam asigi matangda namngen ping zawang chahi yangkhai mapana phongdorakpada sempambising asi NGO amagi makhadagi Siliguri da chatlaga pambi amada lupa chawnga da charasing lorakhibani kumja Englishing ani 13 dagi puna sempambi yangkhai tharaga honarakpani khulasigi khunja kharasu sempambising asi thaba haunakhibani adubo ayambadi hingkide mapung phana hingauba kharadi chahi manga leiraga mahai ningthina panba hauki mahai panba horakpada harauduna pambi sing asibu ningthina ngak senduna nomagi ayamba matam kaithoktuna honarakhibani pambi ayamba mahai ningthina panba henmanbana chaingak phawba ngaktuna thamki mahai palakpada harau zarurabasu mahai mapung phajilakpa matamda manungda til zaduna paktaknana kelakpa thengnakhi matam aduda ahanba mahi panbagi oiramgani khanduna olakpa sahida amuk yenglasi haina ngaikhi adubu olakpa sahida su chapmanaba thawong thokhi asumna
ꯁꯦꯝ ꯄꯥꯝꯕꯤ ꯊꯥꯔꯛꯄ ꯆꯍꯤ 10 ꯐꯥꯔꯛꯂꯕꯁꯨ ꯁꯦꯝ ꯑꯃ ꯐꯥꯎꯕ ꯌꯣꯟꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯗ ꯁꯪꯂꯤꯉꯩꯗ ꯄꯤꯖꯊꯣꯛꯄ ꯅꯠꯇꯅ ꯁꯦꯝ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯊꯥꯔꯨꯕꯒꯤ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯍꯩ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯄꯥꯝꯕꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯂꯝ ꯐꯥꯎꯕ ꯁꯦꯝꯗꯨꯅ ꯆꯥꯔꯥ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯁꯦꯝꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦ꯫ ꯈꯨꯜ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯔꯝꯅ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯟꯅ ꯇꯤꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯗꯕꯅ ꯐꯤꯚꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯅꯤꯡꯊꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯦꯝ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯈꯪꯗꯣꯛꯄꯤꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯍꯟꯅꯤꯡꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯕꯔꯥꯛ ꯊꯣꯡ ꯁꯥꯕꯒꯤ ꯊꯕꯛ ꯆꯥꯗ 60 ꯔꯣꯝ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯁꯣꯏꯗꯅ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯊꯣꯡ ꯑꯁꯤꯕꯨ ꯁꯥꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯚꯥꯔꯇꯤꯌꯥ ꯏꯟꯐ꯭ꯔꯥ ꯄ꯭ꯔꯣꯖꯦꯛꯠꯁ ꯂꯤꯃꯤꯇꯦꯗ VIPLꯒꯤ ꯗꯦꯄꯨꯇꯤ ꯄ꯭ꯔꯣꯖꯦꯛꯠ ꯃꯦꯅꯦꯖꯔ KC ꯗꯥꯁꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯍꯟꯗꯛꯇ ꯅꯧꯅ ꯃꯀ꯭ꯔꯨ ꯊꯣꯡ ꯁꯪꯒꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟড ꯍꯥꯏꯋꯦꯁꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯅꯤꯁꯨꯕ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯕꯔꯥꯛ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯔꯤꯕ ꯕꯔꯥꯛ ꯊꯣꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯝꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯟ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕꯗ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯥꯕꯝ ꯂꯝꯗꯥꯏꯕꯨꯡ ꯃꯄꯥꯗ ꯀꯣꯟꯊꯥ ꯈꯥꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯦꯔꯤꯌꯥꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯂꯨꯞꯈꯤꯕ ꯑꯉꯥꯡ ꯑꯃ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯉꯔꯥꯡ ꯑꯌꯨꯛ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩ ꯇꯦꯂꯤꯄꯇꯤ ꯑꯦꯔꯤꯌꯥꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯦ꯫ ꯉꯔꯥꯡ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗꯒꯤ ꯁꯤꯅ ꯐꯪꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯣꯡꯃꯥꯏꯊꯦꯝ ꯃꯉꯥꯜ ꯂꯩꯕ ꯆꯍꯤ 19 ꯑꯄꯣꯛꯄ N ꯁꯨꯔꯟꯖꯣꯏ ꯀꯧꯏ꯫ ꯃꯍꯥꯛ ꯈꯥꯕꯝ ꯂꯝꯗꯥꯏꯕꯨꯡ ꯃꯄꯥ ꯀꯣꯟꯊꯥ ꯈꯥꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁꯦꯁ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯀꯦꯁꯁꯤꯡ ꯑꯃꯁꯨꯡ ꯅꯨꯄꯤꯗ ꯍꯔꯥꯁꯃꯦꯟꯠ ꯀꯦꯁꯁꯤꯡ ꯂꯣꯛꯗꯥꯎꯟ ꯍꯧꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤ ꯁꯔꯨꯛ 3 ꯍꯦꯟꯒꯠꯂꯛꯈꯤ ꯍꯥꯏꯕꯁꯤ ꯍꯥꯏꯇꯦꯛ ꯆꯦꯅꯦꯜ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯟꯇꯔ ꯁꯥꯔꯚꯤꯁ ꯏꯟꯇꯦꯂꯤꯖꯦꯟꯁ
ISIꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯑꯔꯣꯜ ꯑꯊꯨꯞ ꯀꯌꯥ ꯈꯪꯅꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯔꯥꯜꯗ ꯐꯥꯔꯕ ꯑꯦꯀ꯭ꯌꯨꯁ ꯖꯤꯇꯦꯟꯗ꯭ꯔ ꯁꯤꯡ ꯕꯦꯡꯒꯂꯨꯔꯨꯗ ꯂꯩꯔꯤꯕ ꯅꯦꯠꯋꯥꯔꯛ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ Shipping, Ports, Waterways and Ayushki Union Minister Sarbananda Sonowal Rajya Sabha Sitkidamak Laibapokpa Numita Assam Assembly Secretariat Nomination Paper Sing File Tawkhre। Bihargi Gopalganj District Laiba Thabaktagi Potharaba Oja Amana Mahaki Khungang Adu Uttar Pradesh Tilhananaba demand tawbada Chief Minister Nitish Kumar ngakpana kham thengkhre hairi। Mathang sahida pangthokadoriba Assembly Mikhal Singda mityang thamladuna ahanbo ina BJP na party asigi nupi MP Singda National Executive Meeting da saruk yananaba khanghankhre। Uttar Pradesh masagi sahi kunganithoi suraba sayonba miyoi ama mamanaba marina kidnap tawraga hatkre amasung mahaki haksang adu turelda thadaraba matungda makhoina mahaki imungdagi ransom demand tawkhre। Police na victim asigi mamanaba maridu phabaga loinana makhoina piba langla langjinda yumpham oiraga laikhidrabagi haksang laukhatnanaba Pandu turelda thiba humbagi operation haukhre। Report kharagi matungina victim Mahendra Dohare Kanpurgi Karahi Nai Bastida awaiba yum amada mahaki masen nupaga leiminakhi hairi। COVID infection dagi faraba matung black fungus haina sukhangnaba Laina asina aruba phibam leiraba masagi sahi kunthragamani suraba nupi ama mai pakna layeng le haina Sar Gangaram Hospital gi Dr. Singna phongdorakle। Petrol station amada thabak tawba cashier amana mahangni horiba dukan aduda beer leiba lakiba miyoi amada mask uptrabadi pot leiba yaroi haina thinglubadagi khoisaunaraba customer aduna cashier asibu nomaina kaptuna hatkhre hairi। Taliban gi anauba lengakna hana leiramba Women's Ministry gi mahutta anauba ministry amana mahut sinkibagi thawongna maram oiraga nupi kyana yaningdaba phongdoktuna khongjang sangsilingai marak asida Afghanistan da leiriba nupi masa sing athuba matamda hanagum school singda chatuna mahi tamba yahalagani haina Taliban phongdokkhre। Malemda thokliba tongan ba thawdo wathok singa mari leinana matam kayagi mamangdagi United Nations na paikhatuna lakliba thabak thorom sing asi singthaningai ni amadi United States na hanadagi hona United Nations bu thajaduna lakli makha tana su thajakhigani haina US President Joe Biden na phongdokkhre। Afghanistan da Taliban gi oiba lengak ama lakhraba matung Afghan miyam gi hingbagi hak amadi journalist singining tamba manghananaba anauba lengak asina honari haina tongan ba right group singna phongdoknarakhibaga loinana Taliban na chathariba kahenba thabak thawong sing khudaktagi lepkadabani haina su phongdoknarakle। Russia gi Palm State University da mahi tamliba mahiroi amana nahan university campus manungda mafam khangdana nongmai kapagi thawdokta miyoi taruk sihankhiba amadi kaya amana asopan thonkibagi thawdok adubu ngarang masing yamlaba miyam tholaktuna awaba phongdokkhre hairi। United Kingdom da hojik sangjafam launanaba honariba Afghan interpreter Sani Yankhairom henbagi email ID miyam da soibadagi khangankhiba thawdoka mari leinana Britain gi Defense Ministry na lale haijakre। Hauji makha tarakpada sanabagi pau Nirmala Thangjamdagi taminase।
Housing maka tarakpada sanabagi pau pizari. India gi maming lairaba nupa gi boxer Assam gi Siva Thapa yauna. Sanjit Deepak amasung Rohit Karnataka gi Bellary da chathariba nupa gi National Boxing Championship ta ngarang gold medal fangduna. Chahi asigi October 13 dagi November 3 fauba Serbia gi konung Belgrade ta pangthokadoriba World Boxing Championship ki damakta qualify oiba ngamkhri. India ki chess sanaroi Raja Ridvikna kumjali singani taramapanda ahanba Grandmaster North Fangkraba matung chahi asigi haukiba thada Hungary da pangthokiba event amada mahaki ahumlak suba amadi aroiba Grandmaster North adu fangduna India gi humbudrarak suba Grandmaster title fangkri. Malem gi oina nupi gi tournament singi manungda season ama loisilakpada pangthokpa WTA final gidamakta season adugi oina fazaba sanaroi nipan khangatlaga lamba taunagadoriba aduda world number 1 oiriba Austria gi Asli Barty qualify oiba ngamkhri. Italy da pangthokpa football club singi oiba khwaidagi thawangba tournament oriba Serie A gi ngarang athengbada sana khiba mari suba round match amada Napolina Udinese pupanjal mari shuino da maithiba piduna tournament asigi league table da mangjil thabangam khre. Malemgi football da maming lairaba Argentina gi sanaroi Lionel Messi na hana sanaramba Spain gi club Barcelona na mahak or yaudraba matung season asigi oina leibak adugi league tournament singi makok oiriba La Liga gi mari suba round match amada hana gi asonba team ama oiriba Granada ga panjal ama amada chanaraga draw chatkri. Himachal Pradesh na yumbu oiduna haukiba thagi kun anida gitaret fauba pangthokiba taramatoi suba National Kudo Championship amasung ahanba Federation Cup English sing ani kun gamatoida saruk yaruba Manipur gi sanaroi sing amadi official sing okpagi thauram ama ipa pokpa apokpa ima malem apokpi EPM ALA Yorobungi Yorobung Village Development Committee YBDC amadi Yorobung Nishaban Meirapaibi YNNP na kutsamna duna sinduna chingkai ningthau haraubung Yorobungda ngarang pangthokre. Thawal District ki Hairok Assembly Constituency ki manung channa laiba Ukhongsang Ward number 8 ki horok liba nahas singi chawkhut khongthang ga mari lainana social worker and detained na sanabung ama ngarang mafam adugi miyamda khusinakri. IJR South ki miyeng makhada Assam Rifles ki Surachandpur sector na Bisnupur amasung Surachandpur district ki local youth club singer friendly volleyball match sanaki bagaloina na sanakona bagi polam sing yanthokri. Jali bachai asigi November 13 tagi kuntra fawa National Masters Athletic Association yimiyeng makhada UP gi Masters Athletic Association na Dr. Sampurna Nanda Sanskriti Stadium Varanasi da pangthokadoriba ahum suba National Master Athletic Championship English sing ani kun gamatoida saruk yagadoriba Manipur gi Masters Athletics sing na November kun nga mga faw gi manungda chingmayrong dalaiba Bazar India gi ground floor da association asigi office oina seasonary ba Kunjarani Dukanda Masamasagi Chechang Puraktuna report taunaba Manipur Master Athletic Association ni maikaidagi khanghalakli. Amadi India gi tongan-tongan by State Union Territory sing amadi Sports Control Borders sing
बोर्डसिंग याउना पांगथोकपा ख्वाइदगी थाक वांगबार टूर्नामेंट ओइरिबा संतोष ट्रॉफी फुटबॉल टूर्नामेंट हुम्बुद्रागा मंगारक सोबा एडिशन अदु केरला गे सिटी मलापुरम दा लैबा पयानाथ स्टेडियम दा मथंगी चहिदा पांगथोकलगनी थागचरी निर्मला लोसिलकपदा मरुओइबा पाउ अमहना पुलिस मॉडर्नाइजेशन की लुपा क्रोर कुनगा माथोई लाख कुनगा निथोई लिसिंग कुंथ्रागा तरेत चहुम तरा तरेत सिजिंगनबा ngamhogdrabara pangai gi forensic science laboratory buna kumlaina nahanduna leirabara haiba wahang lakle Manipur kanba numit ki thauram pangthokre Modi na prime minister oirakpadagi constitution democracy secularism amasung federalism gi langla sing thadana bahona baleptri haina Sotil Kumar na phongdokre Second MR dagi nomay yangkhay ga taruk mangkhibagi NIA gi case UKLF ki chairman Kota Cylinder tawrakle hari MLA imogi mathakta file tawrak pa election petition ballot paper singi coffee lobata haikona ai haba phikhre Manipur major agreement ki matangda khana naina khre hari Naga Pistok ta Himanta Biswasna thaudang lawgadawri amaromda Naga Pistok ta Assam gi Chief Minister Himanta Biswas karamna yausilibano haina Congress ki maikaidagi phongdokre Modi gi amangba sengu hairuba miyoi zel yaukhre hairi Miyamna sakthek pinaba hairaga hena khangnaba Saudori mayum naba Chandra Sarama COVID-19 positive oiduna ngarang laikidre Manipur gi ngamkhai ngakpa ngamloi dawba oirabadi India da tilubagi wahan thok laite haina el nganbina phongdorakle More da passport seba kendra gi branch hanglagani haina chief minister na phongdokre Complainant da ki halaki haiba SI amasung LC kota kokhatkre hairi Manipuri lol asi Assam gi associate official language ohengada bani haina amsuna demand tawkre Haukiba pungkun ga marida miyoi ahum laikidre miyoi zamaga mabudraga taret positive oikre amadi mapalamdagi pusilakpa uhaising lamdam asida sulaipak leihau chanabra yenglaga pothok puthoke khanjaba lomising lenga ki mari leinaba department ga tanaba phangdabadagi ningba kaina leiba yauri Pausing sigaloina na hausiki oina di nuktigi phongliba pause singdagi lauthokchaba maruoiba pausing miyamda pijaba loisinjari tabiriba singbo amuka hana pusparani laisromna